Scientist khara masana puthokchaba pot adugi maramda sikhiba karigumba scientific pot ama aikhoina sijinaba phangba haibase pot adubu puthokpada kanagumba amagi yamna chawba dedication ama lairi potni malem sida adugumba scientist khara su haukre makoina pot adubu wana puthoklamba tanatana pot adugi maramna thawai su mangnaki video sida scientist kharagi life ki matangda ningsingjari makoi pumna makase masa masana puthokpa pot sing adugi maramna thawai mangnaki. Number 1, French Richard. Ngasidi ay ko'y na uwa pangi missing parachute ki matigna awang mafam dagi chung tanay garisu taude parachute yam na kanaba kulaya mani. Army na Air Force na climber sing na sijinay adubu matamama hawki parachute nauna puthok patanja aduda makoy na kaya dawana hot na ramki haybase. Masibu puthok na ba hot na ba missing marakta French Richard asisu laibak thiba nupa ama oiki. Mahak Taylor mani mana parachute ama asumna saki mahak Austria gini mana paibi aba parachute saki bagi damak apai badarji aina sukawi mana siki base mahak da sajaba parachute adu ningthi jana thabak suki daba maramna oiki 1912 ta French ki Eiffel Tower da mahak na mi mayam amaga loirana media busu kauki tilhan ki magi parachute ki test uhan bagi damak mahak na Eiffel Tower da kakat khraga paitharaki mana khanjabana magi parachute aduna mabu mai pak na landing tawhangani asini adubu masi oikidre direct laibak ta taduna mahak chengpak onki anisuba Marie Curie natraga Madame Curie Marie Curie gi ming kana ta da balai bage mahak ahan banupi Nobel Prize pangbidi Nobel Prize amatanatana ani phangki binupi ni radium amadi polonium puthok pagi damak Malem gi lon khudingda lairik khudingda magi ming yaurini maga loinana magi mawa Marie Curie su scientist ni chemistry gi field da maming laikraba scientist ni Marie Curie amadi Marie Curie na puthoklamba radioactive materials radium amasung polonium asigi mateng na Marie Curie gi thawai chatki ahan bada Marie na khanglamde radium amadi masigi radioactivity ado kayam sathi haibado mahak na radium machet ama magi pocket ta pudura chatli hai masigi baramda mahaki health problem lagtuna siki. Number 3, Athens ki Perillus ko wanupa se afoba yot saba yot suba mini mahak Athens da lairamba miyoini mana yamnamak phaujaba sina kori gi potchai sabadani matamaduda Sicilim Philaris kauba yamna oktaba minungsi khangdaba ningthaw ama palami Perillus na ningthaw asibu haraw hanbagi damak amasung mibu yamna ot nairaga hatbagi damak Brazen Bull kauba kori na saba san ama khudol tawi san adu thong palami mi hapkraga makhadagi mai thagatlaga mi ado sandugi manungda khajingum chonglamlaga thawai thai Perillus na hai mi ado hapkraga sandugi natonda penagi khonjel nungsiba ama thorakani loinana manam nungsiba su thorakani ningthauduna haiki adudi penagi khonjel do nang changkhraga amuktang ekhoibu tahallu asumna mabu hapchin khraga mapandagi thong lonsinki makhadagi mai thagatki mahak manungda kabab onki mi hat na basilubra haibabu mahak na ahanba test ki mi oiki marisuba Horace Lawson marine engineer amani mahak angang oiringaidagi submarine yamna pamjarakpa miyoini mahak magna First World War da sijinakiba submarine su puthokibani mahak na ahan bada submarine sai adubu mai pakti adugi matungda mahak na sarudana mai pakhi adubu madu test tawbagidamak samudrada puthaduna thauba tanjada technical failure oiduna makoi mi taret maga loinana samudra manungda luptuna siki mahak ni hinglingai submarine sabagi damak yamna mak research tawki ahan bagi adusu success oikiti adugi matungda ani suba adu amuk yamna advance oina saki mahak na aroi bada puthoki ba submarine adugi mingsu magi mingda saki bani adubu mahak mana saba khulai aduda sijaki tunglambida magi invention asina yamna mak kana be piri mioi bata Mga suba William Bullock na printing press ki damak yam na advanced
ओइबा मोंगी प्रिंटिंग मशीन अमा इन्वेंट तौकी महाकी इन्वेंशन असिना प्रिंटिंग की ताइबंग दा यामना चावबा अवोनबा अमा पुरक्की महाकी ममिंगसु यामना लैकी अदुबु लाइबक थीबदी अमुक विलियम ब्लॉकना मागी प्रिंटिंग मशीन अदो सेम सारम्मी मदुदा मागी खोंग मशीन अदुदा चंखिदुना हक्चांग पुंबा नैखाइदोकी महाकपु हॉस्पिटल दा यांगना पुदुना सटली अदुबु कनबा ngamhaude mahak asi khayatagi halakhidre Taruk suba Alexander Bogdanov yamna phawba Russian scientist ni medical science ki field da mahakna piramba khudol contribution singthaningai oi mahakna miyoibagi hakchangi e amadagi amada sinbagi pathapase puthoklambani mahakna puthokpa pambai asina magi thawaisu laukhibani mahakki chahina 54 year suba tanja aduda mana pakhang macha magi e mangonda hapchinki pakhang macha do malaria pakpa mi oiramni Alexander Bogdanov su kharani tungda malaria na naduna siki Taret suba Francis Edgar Stanley Francis na steam engine gi mateng na chatpa gari ama saki mahak steam engine da ngaujaba miyoini mahak na sajaba gari adubu miya mangda chinglambi da thauraga yanghanki au basingna gari adubu uraga yamna thagat naki ngak naki amasung pen naki kharani tungda magi steam engine gi car production plus development tawbagi company ama likhatki company aduda mi khara job torami mahak afawba mi oiraklami amuk Francis na magi develop tawba car aduda tonglaga thauringai tanjada gari adu out of control oikhi amasung Francis asibagi chinja konki Nipan suba Otto Lilienthal Atiada uchek kumna paining bagi bhap na dolan saba mioi kaya haukre makoi dugi manungda Otto Lilienthal su amani Otto Lilienthal na atiada paibagi damak glider amasaki amasung yamna harawna maipak na pairami matamaduda Otto Lilienthal magi artificial apai bagi glider gi damak yamna ming salaki numit ama Lilienthal na mana sini nani khangda wakai magi glider aduga paiba tanjada technical failure oiraktuna leibak ta tasinduna magi saru sarang uful wonki Scientist khara sigi warrior video sigi content ohelaga ngasi gi oina matang sida tension jare video bi yengbi bagi damak thagasari channel asida anau boirabadi subscribe tausin view nungai ba video phangbagi damakta bell icon dusu namsin view notification yang na lagnaba